Singtam horror story na mausa kumna anaupa horror story amakak puduna lakre wari asigi maming di film namlingai ta aseng pa but haina ming thon kre wari ase kam tawbage haibado miyam amuk ta thok seko Samson tangkhul se kinara haina hanglagadi ko Ukhrul district ki pungyar haibam phum madudagi ne mahak ki maming aseng pase Samson Jimik haina su kaubane adu mayam na Samson tangkhul haina dum khangnagre Samson se angang oiringai dagi ma ki amna pamjaba se film sine film yeng pada madi angang oina atum mamitagi mepi ta basu yawe aduga film yeng ngai da chak chaw haiba ya ta basu yaw khrabane angang oiringai dagi ma ki top pa film pambagi mawong ama rum mama mapana ukhrabane adubu mama mapana di lai kanna tamlaga afaba doctor gomba mi ama oheninge mana di film da pambagi mawong do dum ubada nungai pitabane mama mapana piklingai dagi boarding da thambi duna mabu lai kanna tamhanbane high school tamlingai gi matamda magi school gi achauba phangsalamada ma masamak na iba drama amakak mahaki mamanaba singa punna thongminaye mado ubada miyam na khuba prop khubane mama mabana khangkhre oh aigi cha se yararoi do mana pampa acting gi line asida thabi bana sumlagadra haina khanare mama mapani do dudagi di film academy da class 12 loiraga tamkhro haibada yamna harau khre Samson do Class 12 loibaga mak film academy da mingchanduna training tawre madugi course sek loibaga mak theater da amuk changle theater da amuk sahi ani amuk laigraba matung dadi mahakki masagi oiba album ga namba hore madugi matung da mahakki ahanba film Ramcho Ramrin haibasida mahak supporter actor oina saruk yakhre ngasidi Samson Jimik mayamna actor Samson tangkhul hairaga hena khangnakre mahak tangkhul film mangarum sukumkhre aduga masagi album taramuksu puthokre Samson na ngasidi wakhal amakak mangonda khalle krira hairgadi mahakna het pamjaba matam kuina dagi mahakna khanjarakpa mangjarakpa mang amagumna khanba wakhaldi sine mahaki oiba film amakhaktang mahakna direction piraga puthokpa haibasine mahakna khanjarakpa mangado ngasidi mangphauna gadawre ayuk nungthinda mayamga pullabasu numidangi matamdadi Samson na mahaki film ado yamna hit oina nabagi yamna section na khuthakhre film asigi screenplay ta abasu loithokre film nambasu haukhre mahaki film asigi wari matek khra mayamda lijaragadi sumna tawbune awon si kauba lisabi masa ama mahaki mamaga mapaga makoy humse yamna wana hingkre adugi matungda makoyna kachai kauba khul asida makoygi leijaba singlaw ado champra oina tharase haina mapaga makoy yamna kanna honaduna champra thagre laibak phabaso champra do yamna fajana lokre ahanba sahiduda makoy sendong yamna phangkhre yamna haraukre ani subagi sampra loklamdaigi matam aduda yamna nungai taba thodok ama thokre khanghaudana awon sigi mama do heart attack tawduna laikidre makoy gi awaba haibudu oikre awon si su mahaki ningba kaikre asumna awon sigi mama do laikidabadagi makoy gi mungdo hanagumna amuk lairaba nungai taba imung haibado amuk oirakre mapa su wakhalna maram oiraga mahaki thabakta pungning changdabadagi champra su handakki sahide yamna sathina tintagre awon sigi yamna nungsina jaba nupa ama laye mahakse Indian Army da thabak tawbane bako mahaki maming na Livingstone kaubane Livingstone se khara masagi ojaba khiba nupa ne yamna gainer oiba gain tawba pamba mini aduna Livingstone na awon sibu namtha khra su tawbikhre mana awon sibu awon sigi fajaba sak adu khakta da kalakpane aduga makti hojikti
ꯊꯕꯛ ꯇꯧꯈꯤꯕꯗꯒꯤ ꯄꯩꯁꯥ ꯄꯥꯏꯈ꯭ꯔꯦ ꯏꯅꯥ ꯈꯨꯟꯈ꯭ꯔꯦ ꯑꯗꯨꯅ ꯑꯍꯦꯟꯕꯁꯨ ꯄꯥꯝꯂꯛꯈ꯭ꯔꯦ ꯃꯍꯥꯛꯇ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯁꯤꯡꯅꯁꯨ ꯂꯣꯏꯅ ꯑꯍꯦꯟꯕ ꯄꯥꯝꯈ꯭ꯔꯦ ꯁꯣꯝꯗꯅ ꯑꯑꯣꯟꯁꯤꯅ ꯃꯃꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯋꯥꯕ ꯋꯥꯔꯤ ꯀꯌꯥ ꯑꯗꯣ ꯂꯤꯚꯤꯡꯁ꯭ꯇꯣꯟꯗ ꯊꯃꯣꯏ ꯁꯦꯡꯅ ꯂꯤꯊꯣꯛꯆꯩ ꯑꯗꯨꯕꯨ ꯂꯤꯚꯤꯡꯁ꯭ꯇꯣꯟꯅ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯑꯑꯣꯟꯁꯤꯕꯨ ꯅꯝꯗꯨꯅ ꯃꯍꯥꯛꯀ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯖꯤꯟꯗꯨꯅ ꯃꯥꯡꯊꯣꯛꯄꯤꯔꯦ ꯑꯗꯨꯗꯒꯤ ꯑꯑꯣꯟꯁꯤꯗꯣ ꯃꯊ꯭ꯋꯥꯏ ꯍꯦꯟꯅ ꯋꯥꯈ꯭ꯔꯦ ꯁꯣꯏꯗꯅ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯅ ꯄ꯭ꯔꯣꯃꯤꯁ ꯇꯧꯔꯝꯂꯒ ꯃꯍꯥꯛꯀꯤ ꯊꯕꯛ ꯃꯐꯝꯗ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯑꯑꯣꯟꯁꯤꯅ ꯃꯃꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯄꯥꯒ ꯃꯥꯒ ꯈꯛꯇꯪ ꯌꯥꯝꯅ ꯋꯥꯅ ꯂꯤꯚꯤꯡꯁ꯭ꯇꯣꯟꯅ ꯃꯥꯕꯨ ꯁꯣꯏꯗꯅ ꯂꯧꯕ ꯂꯥꯛꯀꯅꯤ ꯃꯊꯪꯒꯤ ꯁꯨꯇꯤ ꯊꯣꯔꯛꯄꯗ ꯃꯍꯥꯛꯀ ꯁꯣꯏꯗꯅ ꯆꯔꯆꯇ ꯆꯥꯎꯅ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯅ ꯄ꯭ꯔꯣꯃꯤꯁ ꯇꯧꯔꯝꯕ ꯋꯥ ꯑꯗꯨꯕꯨ ꯑꯗꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯃꯍꯥꯛꯅ ꯂꯩꯈ꯭ꯔꯦ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯊꯥ ꯊꯣꯛꯄ ꯎꯔꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯅ ꯃꯃꯥꯕꯨꯁꯨ ꯅꯤꯡꯁꯤꯡꯅ ꯂꯤꯚꯤꯡꯁ꯭ꯇꯣꯟ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯕꯅꯦ ꯂꯤꯚꯤꯡꯁ꯭ꯇꯣꯟ ꯂꯥꯛꯂꯦ ꯇꯥꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯋꯦ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯈ꯭ꯔꯦ ꯀꯔꯤꯔ ꯍꯥꯏꯔꯒ ꯂꯤꯚꯤꯡꯁ꯭ꯇꯣꯟꯒꯤ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯏꯝꯐꯥꯜꯒꯤ ꯖꯦꯅꯤꯝꯁꯇ ꯅꯔꯁ ꯑꯣꯏꯕꯤ ꯇꯥꯡꯈꯨꯜ ꯅꯨꯄꯤ ꯑꯃ ꯄꯨꯔꯛꯈ꯭ꯔꯦ ꯑꯑꯣꯟꯁꯤꯗꯣ ꯃꯊ꯭ꯋꯥꯏ ꯋꯥꯕꯅ ꯃꯍꯥꯛ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯍꯥꯛ ꯃꯃꯥꯒꯤ ꯃꯇꯨꯡ ꯏꯟꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯃꯁꯥꯅ ꯁꯨꯁꯥꯏꯠ ꯇꯧꯈꯤꯕꯅꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯆꯥꯎꯔꯝꯇ ꯄꯥꯝꯕ ꯑꯍꯦꯟꯕꯇ ꯄꯥꯝꯕ ꯂꯤꯚꯤꯡꯁ꯭ꯇꯣꯟꯗꯣ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯅ ꯄꯥꯝꯖꯕ ꯅꯔꯁ ꯅꯨꯄꯤ ꯑꯗꯨꯒ ꯂꯨꯍꯣꯡꯂꯒ ꯅꯨꯡꯉꯥꯏꯅ ꯊꯥ ꯑꯃꯃꯨꯛ ꯂꯩꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯅꯔꯁ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯍꯣꯁꯄꯤꯇꯥꯜꯗ ꯑꯔꯣꯟꯕ ꯗꯣꯛꯇꯔ ꯑꯃꯒ ꯃꯔꯤ ꯊꯝꯂꯝꯕꯒꯤ ꯅꯣꯡꯃ ꯂꯤꯚꯤꯡꯁ꯭ꯇꯣꯟꯅ ꯐꯥꯈꯤꯕꯅꯦ ꯃꯗꯨꯗꯒꯤ ꯃꯃꯥꯅꯤꯁꯨ ꯀꯥꯏꯅꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯂꯤꯚꯤꯡꯁ꯭ꯇꯣꯟꯗꯣ ꯑꯑꯣꯟꯁꯤꯅ ꯃꯍꯥꯛꯄꯨ ꯀꯌꯥꯝ ꯅꯨꯡꯁꯤꯕ ꯃꯍꯥꯛꯀꯤꯗꯃꯛꯇ ꯊꯋꯥꯏ ꯆꯥꯛꯅ ꯃꯊ꯭ꯋꯥꯏ ꯊꯥꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯕꯗ ꯃꯍꯥꯛꯁꯨ ꯈꯥꯡꯕꯗ ꯉꯝꯂꯛꯇ꯭ꯔꯕ ꯃꯩꯆꯥꯛ ꯑꯗꯣ ꯀꯣꯛꯅꯅꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯗ꯭ꯌꯨꯇꯤ ꯇꯧꯔꯤꯉꯩꯗ ꯃꯍꯥꯛꯅ ꯄꯥꯏꯕ ꯅꯣꯡꯃꯩ ꯑꯗꯨꯅ ꯃꯇꯣꯝꯇ ꯀꯥꯞꯁꯤꯜꯂꯒ ꯁꯤꯈꯤꯕꯒꯤ ꯋꯥꯔꯤ ꯑꯗꯨꯅꯦ ꯉꯁꯤ ꯁꯦꯝꯁꯟꯅ ꯃꯍꯥꯛꯀꯤ ꯐꯤꯂꯝꯗ ꯅꯝꯒꯦ ꯍꯥꯏꯗꯨꯅ ꯅꯝꯕ ꯍꯧꯔꯕ ꯐꯤꯂꯝꯗꯨꯒꯤ ꯋꯥꯔꯤꯅꯦ ꯁꯦꯝꯁꯟꯅ ꯐꯤꯂꯝ ꯑꯁꯤꯒꯤ ꯍꯦꯔꯣꯏꯟ ꯑꯣꯏꯒꯗꯧꯔꯤꯕ ꯁꯦ ꯎꯈ꯭ꯔꯨꯜꯒꯤ ꯂꯝꯂꯥꯡ ꯍꯥꯏꯕ ꯚꯤꯂꯦꯖꯇꯨꯗ ꯂꯩꯕ ꯒ꯭ꯔꯦꯁꯤꯕꯨ ꯃꯍꯥꯛꯀꯤ ꯐꯤꯂꯝꯁꯤꯒꯤ ꯍꯦꯔꯣꯏꯟꯒꯤꯗꯃꯛꯇ ꯅꯦꯛꯂꯦ ꯑꯁꯨꯝꯅ ꯐꯤꯂꯝꯁꯦ ꯃꯊꯪ ꯅꯝꯈ꯭ꯔꯦ ꯉꯁꯤꯁꯦ ꯑꯑꯣꯟꯁꯤꯅ ꯂꯤꯚꯤꯡꯁ꯭ꯇꯣꯟꯒ ꯀꯥꯏꯅꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯈꯥꯡꯕ ꯉꯝꯗꯅ ꯋꯥꯅ ꯁꯨꯁꯥꯏꯠ ꯇꯧꯗꯨꯅ ꯁꯤꯈꯤꯕꯒꯤ ꯃꯇꯥꯡ ꯁꯤꯟ ꯑꯗꯣ ꯅꯝꯕꯒꯤ ꯅꯨꯃꯤꯠꯇꯨꯅꯦ ꯀꯆꯥꯏꯒꯤ ꯃꯐꯝ ꯑꯃꯗ ꯅꯝꯒꯗꯧꯕꯅꯦ ꯃꯐꯝ ꯑꯗꯨꯁꯨ ꯍꯥꯟꯅꯅ ꯂꯣꯏꯅ ꯅꯦꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯗꯥꯏꯔꯦꯛꯇꯔ ꯁꯦꯝꯁꯟ ꯃꯍꯥꯛꯀꯤ ꯊꯕꯛꯇ ꯃꯇꯦꯡ ꯄꯥꯡꯒꯗꯕ ꯃꯤꯑꯣꯏ ꯃꯔꯤꯒ ꯐꯤꯂꯝ ꯑꯁꯤꯒꯤ ꯍꯦꯔꯣꯏꯟ ꯁꯥꯒꯗꯧꯔꯤꯕꯤ ꯒ꯭ꯔꯦꯁꯤꯒ ꯃꯈꯣꯏ ꯐꯤꯂꯝ ꯅꯝꯅꯅꯕꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯍꯥꯛꯅ ꯁꯨꯁꯥꯏꯠ ꯇꯧꯕꯁꯦ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯃꯄꯥꯅ ꯋꯥꯅ ꯊꯕꯛ ꯍꯜꯂꯛꯂꯒ ꯇꯨꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯊꯥꯕꯜ ꯐꯥꯅ ꯊꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯤꯚꯤꯡꯁ꯭ꯇꯣꯟꯕꯨ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯅ ꯃꯄꯥꯅ ꯆꯝꯄ꯭ꯔꯥꯗ ꯀꯥꯞꯅꯅꯕ ꯊꯝꯕ ꯄꯣꯏꯖꯟ ꯍꯨꯗꯣ ꯊꯛꯇꯨꯅ ꯁꯤꯒꯗꯧꯕꯅꯦ ꯅꯨꯃꯤꯗꯥꯡꯁꯨ ꯇꯥꯁꯤꯜꯂꯛꯂꯕ ꯑꯗꯨꯗꯗꯤ ꯐꯤꯂꯝ ꯅꯝꯕ ꯍꯧꯔꯁꯦ ꯍꯥꯏꯅ ꯃꯌꯥꯝ ꯂꯥꯡꯅꯈ꯭ꯔꯦ ꯃꯈꯣꯏ ꯃꯤ ꯑꯅꯤꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯍꯣꯠꯅꯈ꯭ꯔꯦ ꯁꯣꯝꯗ ꯐꯤꯂꯝ ꯅꯝꯅꯕ ꯀꯟꯅ ꯒ꯭ꯔꯦꯁꯤ ꯑꯗꯣ ꯑꯋꯥꯕꯒꯤ ꯃꯍꯥꯛꯀꯤ ꯃꯦꯀꯞ ꯇꯧꯕ ꯍꯣꯠꯅꯔꯤ ꯃꯇꯥꯡꯗꯨꯗ ꯗꯥꯏꯔꯦꯛꯇꯔ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯁꯦꯝꯁꯟ ꯆꯪꯂꯛꯑꯦ ꯀꯔꯤꯅꯣ ꯅꯈꯣꯏ ꯃꯦꯀꯞꯁꯦ ꯌꯥꯝꯅ ꯀꯨꯏꯈ꯭ꯔꯦꯗ ꯑꯋꯥꯕꯒꯤ ꯃꯦꯀꯞꯄꯨ ꯀꯔꯤꯅꯣ ꯐꯖꯕꯒꯤ ꯃꯦꯀꯞ ꯇꯧꯅ ꯀꯨꯏꯅ ꯀꯦꯕꯁꯤꯕꯣ ꯌꯥꯝꯅ ꯊꯦꯡꯅ ꯅꯝꯕꯁꯨ ꯇꯥꯜꯂꯤꯅꯦ ꯑꯍꯥꯡꯕ ꯃꯐꯝ ꯑꯁꯤꯗ ꯑꯊꯦꯡꯕꯗ ꯐꯤꯂꯝ ꯅꯝꯕꯗꯣ ꯇꯜꯂꯤꯀꯣ ꯍꯥꯏꯔꯝꯃꯒ ꯊꯣꯛꯈ꯭ꯔꯦ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯄꯨꯂꯞ ꯂꯣꯏꯁꯤꯟꯅꯗꯨꯅ ꯐꯤꯂꯝ ꯅꯝꯕ ꯍꯧꯒꯗꯧꯔꯦ ꯁꯣꯝꯗ ꯃꯍꯥꯛꯀꯤ ꯐꯤꯂꯝ ꯅꯝꯐꯝ ꯑꯣꯏꯔꯤꯕ ꯁ꯭ꯄꯣꯠꯇꯨꯗ ꯃꯈꯣꯏ ꯂꯥꯏꯠ ꯊꯥꯟꯕ ꯃꯤ ꯑꯅꯤꯗꯨꯅ ꯂꯥꯏꯠ ꯀꯟꯅ ꯁꯦꯝꯕ ꯍꯣꯠꯅꯔꯤ ꯗꯥꯏꯔꯦꯛꯇꯔ ꯁꯦꯝꯁꯟꯒ ꯀꯦꯃꯦꯔꯥꯃꯦꯟꯒꯁꯨ ꯃꯇꯦꯛ ꯑꯗꯣ ꯀꯔꯝ ꯇꯧꯋꯦ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯁꯤꯟ ꯑꯃ ꯑꯅꯤ ꯅꯝꯗꯨꯅ ꯌꯦꯡꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯒ꯭ꯔꯦꯁꯤꯗꯨꯁꯨ ꯀꯦꯕ ꯂꯣꯏꯔꯒ ꯃꯍꯥꯛ ꯌꯥꯔꯦ ꯑꯣꯀꯦ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯐꯤꯂꯝꯗꯨ ꯅꯝꯕ ꯍꯧꯈ꯭ꯔꯦ ꯌꯥꯝꯅ ꯑꯋꯥꯕꯒꯤ ꯁꯤꯟꯗ ꯃꯍꯥꯛꯅ ꯃꯄꯥꯅ ꯊꯝꯕ ꯆꯝꯄ꯭ꯔꯥꯗ ꯀꯥꯞꯅꯅꯕ ꯍꯨ ꯑꯗꯣ ꯄꯨꯊꯣꯔꯛꯂꯒ ꯃꯍꯥꯛꯅ ꯃꯄꯥꯕꯨꯁꯨ ꯋꯥꯔꯧꯒꯅꯨ ꯃꯃꯥꯕꯨꯁꯨ ꯃꯅꯥꯛꯇ ꯂꯥꯛꯂꯒꯦ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯗ ꯌꯥꯎꯔꯤꯕ ꯊꯋꯥꯏ ꯑꯗꯨꯁꯨ ꯋꯥꯔꯧꯒꯅꯨ ꯍꯥꯏꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯀꯞꯂꯒ
तौरक एक्टिंग दुदा पेनमन खरदुना डायरेक्टर सैमसन दी ममित्तगी मपीदुम तागे तौग्रे ग्रेसी न हुवदो हेक थक्तुना लिमाइदा तादुना ओन थोइना खंगलकपगी मतंग अदुदा डायरेक्टर सैमसन ना महाकी मनिंगदा मी अमा लेबदुना लैबदो खंगु उये कट हाइना लाउख्रे फिल्म गे सुक फजबा मतंग यौरकलकांदा कनानो फरक तारिसे मागी मनिंगदा लेपिसे कनारा हंगले मयामना कनासु उद्देने हाइना बदुदा सैमसन ना कैमरा दुदा अमुक्तंग सिंखलगा येंगे कनासु याउदे महाकी वाखलनरा खंदुना सैमसन ना फरे वरौबा यादे अमुक रिटेक तौसे हाइदना मतंग अदो अमुक नम्मे सैमसन ना हंदक्ति यामना फजख्रे यारे फाइनल ओके तारसे हाइग्रे मतम मदुदा कैमरामैन ना ओजा करीनो अमता हाइजगे हाइरगा हौजिकिदो अमुक्तंग लौदबा यारोय अमता येंबियो हाइना महाकी कैमरादा चिंखलगा येंगहनबा मतमदा ग्रेसीना हेक कप लाउरकपा मतंग अदुमक्तदा ग्रेसीगी मनिंगदा मसम सांगबी नुपी अमना तपना चटखिबगी सिंदो कैमरादुदा ताये ग्रेसी सुमदो उरुबदे कीबना लोइग्रे मतंग अदुदा ग्रेसीगी ममा फिल्म नंबा लाकमिनाबीदो माना अमुकसो हाये नसाई नखोइना फिल्म नंबर मतमदा खांगपोक संगदा दुम लयेना अदो नुपी अमा कापगी मखोल ताये आइसु इथंता लैब किरकपदगी नखोइगी फिल्म नंबर से ओइना येंगबा चंगलइबसिने ngasi karino amadi taweko aduna mafam se laitin phajana khuramlaga hayeng namlasida haibadagi mokhoi phare ngasi se namlagam se wakal se khitang kaino mataweba haina raga mokhoi loina yum manungta cha ising cha na bachangna rakhre director Samson na mayam film number haibadi awaba kaya suya obne khoi su thengna rakhramni ko aduna hauwa haudaba khara chaminarasiko haina mayam chak charaga mukhoi loina puthana re mi ayam basu loina waduna puthana khre midangi pung baro khra hen bagi matam adu phauba director Samson de tumba sungya ya de mahakna aduk paisa changna wana honaba film sibo krino ngasi ayat pa pi sibo wakhal se khandana mahakna ishorda खुरमदुना लैबगे मतंग असमक्तदा महंगना तुमलिबा मपा अदुगी फक्लांगी मपांदा मी अमा तपना चटपा अदुगा खोंजी मखोलगुम्बा मानबा अमसु ताये अदुगा इसैसु ngangbagum tawe amuksu phak noe Samson na makhoi मीसिंग मपांदा थोकपा यावखिब्रा हाइना चेक तावे कना सु थोकते लोइना तुमनरिये Samson na wakhalda lamna chinaba ama laibadagi reflector paiba mahaki minaw nupa sing thokpado haudo tapna haudo aduga mapanda mi ama laibagum tawe am tagiyeng se green kanara am tagiyeng se haina tosto lauthoklaga thongdo tapna hangdolaga mukhoi ni mapan thora akoi bado to pit kaptuna koi lei duni yenge kana su laiba ude makha da khajitang kumtharaga Sampra pambi amagi makhongda nupi ama phi angubo setlaga masamado tungda sang na thajaraga tuminna phamduna laibado tostuna kapada hek urure makhoi ni makhang prek khange adudagi Samson do parap yumlamda changlakhre reflector paiba manaudu su prap inakhre tungda makhoi thong do chek na lunsil laga laikre Samson na manaw nupa aduda lona hai mase atai kana amata da hai biya deko filamangani hai duna hai andre aduga nongalaga location do honglaga hujikki nungai taba sinna do atopa mafam amada amuk nam thokre ngasi si sin number 32 number numit ne matangna awon sina laikhidraba matungda mahaki thamoi shok na wana satkraba thawai aduna laktuna living stone gi mamangda mahakko haudogtuna nangna aingondagi hele khanna nungsina lauripa nupido mahaka nungsina jaba doctor ama laibane doctor duna mahakko magi nupi so oithokhrabane nangna lauriba nupido haina taklambagi mamangda hairamba sabagi matang do namgadobane madugi matungda living stone na adum mahaki nupigi mong matawdo khara singnarakpaga mangda hairambaduga makna thigalakpagi matang do lakadawribane
ngasi film namgadawba mafamna director Samson gi manegi yumdane yumase film asida awon siga nungsinariba mahaki nupa Livingstone gi mayum sabane ngasi su film asigi sinase numidangi matamda namgadawbane mayam loina film asigi magi lawgadawba role kegadaba khotgadaba loina loire awon sigi thawai sagadawriba Gracie so keba loikre makeup loiduna mahaksu tharang dauduna laigre aduga hero sariba Livingstone gi satam langba Ramsung su loigre masu film sigi heroine saribi Gracie na ngasigi sinse khran nganna namse athengbada number se nungaite haibne ado director Samson na khrangan namlabdi mayam wa lang bado angang sing krising mayam lang bado film number bram change nungaite ngawe khra theng na khraga angang sing tum khraga anda nambaduna nungaye haina namnaba thorang tawbane Livingstone na tumduna lerambadagi maki mamangda hojiki awon sigi thawai laktuna kauthok ki matang ado number loikre hojik mapangi sinda Livingstone na thawai adugi tung inaraktuna mapanda awon sigi thawai na mangonda mahaki nupi naras oibidugi maramda kri khara hairambado madugi matang duta ngaire namgadawba okay camera ready film number haukre matang duda kadumdagi no khanghudana nungsit khara huwa sisille matam duda director Samson na matang sana sila ida nungsit so aina hai tanja duda Gracie na yamna kanna amutang lauramraga prap cheng silagduna director Samson gi makhori da kanna chapkhirame mayam do film number tokuna madubo phakna na ba lauthokna na ba kanna honaye Gracie karino na ngaurabra nangbo karino haina mayam wa lawe Gracie do phak nokduna amuk chen khre aduga makhoi gi thungan mya da hoba hainu pambi amagi mathakta prap amuka khre thokliba tawriba singado cameraman du di hayeng film da asengba oina hapra su yagadra khanduna mahangna adum tana duna namsille mana makhoi mi anina uthakta ka duna Gracie bu amuk makhada puthara Gracie do gyan mangduna dum laikre mayam se thawa yamna wana khre film shooting so lepe director Samson so mathai yamna nungaitre phattaba laitin layeng naba makhoi gi ahal ama kawe aduga mangonda yenghale magi masada phattaba thawai ama changbagum tawre haina hai mahakna haibadagi chingnaratuna director Samson na cameraman durga makhoi ani ka amada changlaga makhoi gi camera da kri thabra haina mukap thoklaga yenge ngasai gi akon bagi sindo nambagi matang aduda nupi atopa ama masamado isang na thajaraga leptuna leibado camera aduda yaurame mado ubada makhoi punga ngakre makhoi gi matungda inariba thawai se kadaidagi lakpra kramna kanabu pendabadagi mahakna aikoida asuk yamna yetlibano haina director Samson na thiba hokre mahaki film do matam khra lepkhre shooting tawba adudagi mana magi marup aniga loinana ahanba film shooting tawkhiba ngasai gi kachai gi sampra thaba phamadugi yum aduda lakre yum adugi ahal aduda mahakna yum sida kari thokhiba mufam asida thokhaning taba nungai taba thodok thokhiba leibra haina hangkre yum adugi mapu aduna hai masidagi sahi 15 mukki mamang mufam ase sampra thadringai gi umang oina leiringai gi matamda mufam asida film aman shooting tawe hai film shooting tawringai da kadom dagino khanghoudana shawam achauba ama thora maduda mayam do loina kiduna magi chena khraga akoigi film dugi makeup tawbi nupi ama mahati pakhat man khibana chen mangam dabadagi mafam aduda tu sinduna laingai da shawam aduna chathok pi khiye hai nupi ado yamna wana sikhi mana kappa lawbodo maga film na minaramba mayam duna siena adum taye adubu makoi nungaitra magi mathwai adu tabu hingli haina siena khibana makoi upai laikide madugi matungda umang sida kanamata so matam sangna changbangam dadana lairakibane aduda kungi pastor yauna
mayamna amuk mafam ase kokthoktuna jungle gi sanga leiramba amadi phataba thawai kaya do loina mafam hongduna chatkhina ba haina laitin khuromduna tawgrabane aikhoina ngsi chahi ahum mari mafam sida sampra tha duna lerak base asigumba thawai amata su thengna de ado aina khanbada mahak so film gi mi oibanina nakoina film nambagi matang ado lakpada mahaki ningam draba thawai ado na sikhibado amuk saphongba oigdra haina khale asomna wari asengba kaya do taraba matungda director Samson mayumda lakre aduga arski pastor duda wari pumbali khraba matungda grace ki hakchangda hujiki laikhidraba nupi adagi thawai do changduna laikre masibu matam pumna maktagi tanthok pikro aduga ma ki thawai adu su ingna singna sargada laina na ba tawbi kro haina pastor da haijaye pastor na yamna kanna hona duna gresi gi hakchang da yauriba phataba thawai oikraba singamdana si khraba mahaki thawai ado kauthokle aduga mahakpu matam chupagi oina sargada lairuna naba amadi taibangpal asida amuk mahaki afaba mapok amada poklakna nabagi damakta ishorda haijaduna thadok pikre masigi matungdagi di amuk hanna Samson gi film nambada amuk hanna yelakhidre Samson na mahaki mapunsida ahanba oina mahakna producer amadi director oina puthok sariba film asisu miyamna khwaidagi pamba mingchatpa film mama oikre film asigi hek matungda ngasai asengba thokhiba sawomna yamna nungsitana haitana chathokpi khraba film gi makeup tawbi nupi adugi thodoktuga mari leinaba asengba horror story ama mahakna namge haina khankhre mahakna nupi adugi leifam amadi mahaki imung manungka unare mahaki wari pumba mahakna loina iduna thame haujikti film namgadaba ta ngaire asumna director Samson gi mahaki ani suba khuthagadaba asengba thokiba horror story da best tawba film asigi wari ase akhoi amuk ngai minarase haibaga loinana tabiriba mayambo amuk hanna thagachaye kumna magpu